manipur gi governor na mamagi January 23 da Toukhiba order amada tarani toilak Suba Manipur Legislative Assembly gi taret Suba session Ngasidagi Houna Famba Hounaba shaman Toukhiba adu Khudaktagi Chatnararoi haina ngarang numidang Ras Bhabandagi order ama thoklakre Ras Bhabandagi thoklakiba order adu paladuna Manipur Legislative Assembly gi secretary na Assembly mifam phamlaroi haina warol amasu thokre hairiba Assembly mifam phamloi dabagi masigi khongthang asi ngarang Manipur gi Chief Minister Nongthamam Biren Singhana mahak amati mahaki Council of Ministers Singapuna ikang khanghaudana resign Toukhiba amati hauzik oirakliba political gi phipam sida jarang naba ama leirakliba asi loisinje phawagi oina hana ngasidagi Houna Manipur Legislative Assembly mifam Famba Hounaba Manipur gi governor na saman Toukhiba adu Chatnararoi haina lokhalak kiba khongthangni